News yengbiriba pumnamakpu yaiphabi tawremna taramna okchari ahanbada maruoiba pau. Waqf Amendment Act 2025 asi Supreme Court of India da chatuna challenge tawragani haina Khetrigao AC gi MLA Sheikh Nurul Hasana fongdokhre. Waqf Amendment Act 2025 asi West Bengal da di chatna haloi haina state adugi Chief Minister Mamata Banerjee na fongdokhre. National Highway 2 da chatliba pochai puba truck sindagi kihan khanghalaga sale khaibada chenabani haiba miyoi ama security force na fare. Amasung athubada yairipomdagi nongpo kaithal manbi fawbagi lambi semjinbiyu haiba demanda pung nifunipan gi total shutdown hokre. Hauzik pau sandokna pizari. Handakta Parliament na pass tawraga ek onduna chatna khraba Waqf Amendment Act 2025 asi Supreme Court of India da chatuna challenge tawraga ni haina Khetrigao AC gi MLA Sheikh Nurul Hasana fongdokhre. MLA na thadorakhiba video clip amada fongdorakhibagi matung ina center na Lok Sabha amasung Rajya Sabha da bill oina puthoktuna pass tawkhraba matung president na mahaki essence piduna ek oina chatna khraba Waqf Amendment Act 2025 asi Laibag asida lairiba minority Muslim ge mayoktani amadi minority ge rights sing khongaung na bani Manipur da lairiba maitai pangal sing gisu chap manana right matpani ek asi condemn tawbaga loinana masigi mayokta athubada laibag ke khwaidagi wangba wayal sangda chatuna ek asibu singnagani haiki Manipur ge seizures maitai pangan Furupki amadi India da lairiba Muslim minority rights ta khoigi violate tawbadum laba handak inauna ek on grava Lok Sabha amdi Rajya Sabha da pass tawraga ek on grava Waqf Amendment Act 2025 ase tasengna khoi minorities Muslim makhegi right violate tawbadum laba ek amakhakne hairiba ek ase aige personal level amda aige maikei dagi ai tasengna condemn tawbutana tana masi boina reject tawjari hairiba ek pass tawkriba ek oiriba Waqf Amendment Act 2025 ase Supreme Court ta challenge tawragani athuba matamda Laibaga sida Waqf Amendment Act 2025 ki matangda akanba ihau hauraklingai cheirakta West Bengal dadi ekasi chatna haloi haina state adugi Chief Minister Mamata Banerjee na fongdokhre Kolkata da pangthokpa joint community ki thoram amada wangangladuna Chief Minister Mamata Banerjee na hai West Bengal da lairiba minority miyam amadi makhoigi lanthum mapung fana ngak sengani ekasigi chatna hanbagi matangda minority Muslim singna saure haiba khangle adubu laingakta thajaba thambiyo amadi divide and rule ge policy da victim oihankhiganu kanagumba kharna insinduna ihau hongnaba hotnariba sida yauksin biganu miyamna amato oina punsilabadi thabak khudingmak maipakani Murshidabad district ta ngarang ekasiga mari lainana thokiba irang adu palladuna Chief Minister Mamata Banerjee na makhataduna egasi pass tawram loidaba amani Bengal da minority gi masing asi chada kunthra humdoini West Bengal lengak na egasi state asida chatna haloi amadi minority singi punsi amasung lanthung chapchana ngak sengani haiki Muslim community gi lairiba Waqf ki lanthum sing mullaga yongani haibagi thawong asi yaba ngamloi athubada Waqf Amendment Act 2025 asi handoktuna laibag asi tangdu laitana lehalu haina All India Tanzam-e-Insaf ki National Secretary Islahuddin Center ke pukning chingsilakli All India Tanzam-e-Insaf AITI Manipur State Council amadi All Manipur Democratic Students Organization ani na sinduna ngasi Lilong usoi pokpida laiba AITI ge office ta pangthokiba pawgi mifamda Islahuddin hai
Prime Minister Narendra Modi na luchingba NDA lengakna Indian Constitution bu khongaunaduna atamnana asonba community yengduna namthanaba hotnarakliba si aikhoi amata oina thengnaba matam oire asigumba lengakasina handak Parliament Waqf Amendment Bill puthoktuna pass tawkhraba matung President na ayaba pibadagi ek oikhiba asi chatnaba yaroi Waqf haibasi charitable oina miyamgi apunba property collection tawba aduni haiba property aduna lairaba asonba hanthana laiba health amadi education gilamda socio-economic amadi art and culture da mateng pangnanabagi kathokpani maram aduna Muslim miyamgi mayokta laiba ek asi handoktriba fawba All India Tanzam insafna laibak asi sinba thungna leptana khongjang changsin kigani ngasi April 8 da laibak asigi mafam khudingmaktagi lakpa minority singi oiba mifam ama New Delhi da pangthokna warep lawgani egasigi mayokta changsilakpa khongjang khudingmakta lamdam asida leiriba mipum khudingmakna furup ki khetnaba thamdana saruk yabiyo amadi saugatpiyo hainasu appeal tawki National Democratic Alliance NDA Shri Narendra Modi na luchingba asigumlaba sarkar sina Bharat ke constitution bu khongaw na duna atamna na community asonba yengduna namthananabagi damakta honarakliba ase aikhoi punama punnana thengnabinabagi matam oire haiba wafam asima miyamda khanghaningbani Waqf Board Amendment Bill ase aikhoi pamde amasung masi chatnaba yaroi haibasima haijaningi Bharat ke adumlaba constitution piriba drama amagi maning tamna kariguma thabak ama tawjaba chana pathap masana ngakchaba yaba adumlaba constitution do madu gi mayokta Waqf se masi amend tawbani haidna puthorakiba bill si Waqf amend tawbanate Waqf gi leiriba property ase masi munnanaba Shri Narendra Modi amasung mahaki sarkarna sinbani haina aikhoi organization ani asina Bharat leiriba Muslim singna lawriba adugumna adumak lawi National Highway to Imphal Dimapur lambida chatliba potrai puba truck singdagi kihan khanghalaga nam haduna sel khaibada chenabani haiba miyoi ama security force na fare police tagi fangba pawgi matung ina National Highway sigi paringda Kangpokpe district ke manung channa ti khulen amasung Kaubru Laikha anigi marakta patrolling chatpa security force ki apun batim amana Kaubru Laikha romdagi halakma matamda Kangpokpe police station konba lambi paring asida laiba PK workshop manakta potchai puba truck sing khamduna senkhai thumkhai tawba manma mongda miyoi khara laiba ukhi adumoinamal security force lakpa aduda lairamba miyoi sing chenakhibaga loinana cycle khamen loktagi lonmin thangoite chahi kuntaret hairiba miyoi asi fabangam ki miyoi asi dagi smartphone amaga loinana sel oina lupali sing kun manga su recover tawki faraba miyoi adugi mathakta makhata thabak paikhatpa hokre hairi Lona yadaba mongda miyamna pairamba khutlai pikhatlaknaba anirak matam thakiba loikraba matungda su makhatana state asigi mafam kayadagi security force na khutlai sing fagat pangamli ngasi su special commando unit khabaisoi amasung nipan suba IRB commando battalion gi apunba timna Imphal East district ki Porongpat police station akonba yaral pata laiba mega Manipur school gi mayoknabada Jingnaba mafam singda thiba humbagi thabak chathabada khuchukutlai kaya fagat pangamkhre fagat khiba khuchukutlai singi manungda 303 rifle ama 303 rifle gi kapayariba maru tarataruk 40 mm gi lethot gun ani 7.62 mm gi kapayariba maru taret 7.62 by 39 mm gi kapayariba maru taramathoi 9 mm gi kapayariba maru manga 0.38 gi kapayariba maru taruk 303 gi empty case tarahumdoi 303 rifle gi magazine ama small carbine ama 9 mm pistol ani 14.9 mm gi handmade pistol gi magazine ama detonator mari 80 grenade detonator ahum 36 hand grenade ani illumination round ani detonator cover piece kunipan fiber BP plate pair ama iron BP plate pair ama yauna phirol amasung atai mari leinaba potlam sing yauri fagalaba potlam sing adu makhataba thabak lokhatnaba Porongpat police station da sinakre
अथुबदा लंबी सेमजिनबियु हाइबा दाबीदा यारिपोक तो नोमपोक कैथल मानबी रोड डेवलपमेंट ऑर्गेनाइजेशन कौखिबा पुंग निफुनिपान गे टोटल शटडाउन चथरी शटडाउन असिना मियामदा चाउन अकाइबा पीख्रे अंड्रो एसी के मनुंग चना लैबा यारिपोक आजाद गोलाइदगी नोमपोक कैथल मानबी फावबदा कौखिबा टोटल शटडाउन अदुबु सौगतलदुना लंबी एसी की मफम कयादा ngasi अहिंग नोंगाइदगी हौदुना मियोय कया थोरक्तुना लंबीदा उतुप वातुप उवा नुंगना चिंगबा पैसिंदुना अमदी टायर मई थादुना लंबी थिंगबगी खोंजंग चंगसिनखी लंबी एसिगी परिंगदा लैबा स्कूल सिंग शुटी थानखी अतोपा स्कूल कॉलेज सिंगदा माई तंबा चटकदबा माहिरोय सिंगसु टोटल शटडाउन सौगटपा सिंगना थिंगदुना चटहनखिदे अदुमकपु अना लायेंग देवकर्मा मई सिंगी ओइनदी अथिंगबा पीखिदे लंबी थिंगबादो सरुक याखिबा इमा सिंगना फोंदोरकपदा यारिपो आजाद गोलाइदगी नोंपो कैथल मानबी फावबगी लंबी असि चही कुनगी ममांगदगी सेमजिन बिदबना मियामना ngasi फावबा अवाबा कया मायोकनदुना लाक्लिबनी लंबी असि सेमबियो हाइना मरी लैनबा सिंगदा कयारक तकनदुना लाक्लबसु ngasi फावबा थबक पाइखतुना लैरकली कुमजाली सिंगनी कुलहुमदोगी ममांगदसु लंबी असि सेमबिदबगी मायोकता लंबी थिंगबगी खोंजंग चंगसिनखी अदुबु एसीएससी के एमएलए टीएच श्याम कुमारना पक्का लौरगा कोइलास थारगनी हाइबगी थाजबा पिरकपदगी खोंजंग अदु हंदोखी लंबी एसी की फिबम असुकी मतिक फत्तबना मियोय कया लंबी की खुदोंग थीबा मायोक नखरे माहिरोय कया माहि तंबा चटपा ngamdaba यावखरे ऑथोरिटी ना मीटिंग चंगदुना अथुबदा लंबी सेमजिनबियु लंबी सेमरिबा फावबा लेप्तना खोंजंग चंगसिंगनी हाइखी निंगसिंग बयाई लंबी एसी सेमदबगी मतांगदा एमएलए टीएच श्याम कुमारना असेंबली मिफमदसु पुखतुना अथुबदा लंबी एसी सेमगदबनी हाइबगी अकनबा वाफम थमदुना मरी लेनबा मिनिस्टर अमदी चीफ मिनिस्टर दा तक्सिनखिबा लेख्रबनी अंड्रो केंद्र की वैन लेबिरबा एमएलए श्याम कुमारना सोरोक्सी सेमगनी हाइबगी थाजबम पिरकपदगी मोय नुंग थारगा सेमनी कोयला थारनी हाइबदगी मसामक लागा हाइबिरमबदगी सेमदौरे हाइना लेबदगी अखोय मोय माना खरा नुंग थारगा सेमबा हौबगीदमता पोची पुबिरामे अखोयगी लान लाकपदगी अखोय तोक्तोए अदु तोकपदी सी मनुंगजिदा अखोयना कयारक सिगी अखोयगी लेरिबा अंड्रो केंद्र जिगी सिगी रोडसी अखोयगी लोटरी लावी वो अनि सेमनी हाइना हतक हौगिबा फेब्रुवारी की सेदा सेम लोइसनगनी हाइदना सिबो ममांगदा थाजब कया पी मतम चुपदा मंगोंदा हाइजै अखोय लेरिबा नुपी अदि लेरिबा क्लब मयामजिना अखोयगी सोरोक्सी लेरिबा सोरोक मयादा लेरिबा यमसिंगजी अखोय हुजिक चंगबा यादे उफुन्ना मसिदा नाद्रिबा इसाइसु लेरिबा इमुंग मनुंग मयामजे मसि ख्वाइदगी इमुन कनबनी हाइना आइना इसाना खंजै खुदोंथिबा कया यावखरे इसिंग नोंग चुबा मतमदा एक्सीडेंट तौदना कया मा नातै जाबा तेकबा ताकबा मयाम यावखरबनी अदुबु ngasi sembi tabi damta akhoi gi nimit nini gi damta akhoi khongjang ase jangthan Sagolban maino leirakta laiba nupa khaktagi oiba children home da ngarang ahing nongyai matung pung amaga minute nifu mangarong tabada sakhangdaba singna nongmai round taret kapsilambagi mayokta ngasi apunma maira paibi Sagolban maino leirakna sinduna maino leirakta wakan mi famfam kre wakan mi famadu mari lainana maira paibi gi president maibam purnima na hai tola taraba angang singna lairiba orphan home da fawba nongmai kapsinduna akia khang piba haibasi tawhaidaba thabakni thawong asi kanana karigidamak chatharam libano haibadu athubada miyam khangna sengdorakadabani sakhangdaba miyoi singna yungbi geta paktharaga yum tamna nongmai round taret kapsilamba aduga yumgi sumangda khamduna thamba gari yauna potlam kaya amangata thokhalamle karigumba thogdo asina maram oiraga angang singda asokapan nanglamba tarabadi madugi daita kanana pugadawribano hangki orphan home asi khaidem ongbi romita mapuroiba khaidem kalachana proprietor oiduna chalaibani haiba proprietor natraga home asida karigumba makhal amatagi demand amadi akia khang pibasu laite haina purnimana makhataki may makan may thadok kita na rin kem lagi si may bagsiba lagi ba ngang si kulap lagi ba masida karino mat kanano masakhang ba nala aga nong may kapsin ba heba say yam na thoni ta pa thogdomi matunda mohna thon bigano aduga karigum ba pen da balai raga su wari chanasi akoi masida mai lege da ba natte aduna pen da balai raga su haibi ro akoi de sai ta ki su welcome tawjagani aduna mama pa lai jadra ba angang sing sida nong may kapsin na tawbi ba se yamna pen da ba
yamna penjate amona mase ton biganu matinda Maram tribe ki revenue khul ama oiriba kajanga da tha sigi tang ahum amasung tha sima ki tang manga da na liang mai naga ki khul konsa khul da chathakiba ka hen ba thong go Jami Students Union Assam na akan ba mong da yaning da ba phongdokre JDSU Assam ke President LSP amasung General Secretary Niak Lakbe Diamond ani na punna khotyek pi duna thadorakiba Cherol amada kajanga khulgi yum tararom mai thakiba amadi konsa khulgi Khunja Singh tamthina fukibasi Santi laina punna hingminabagi wakhalon adu thugaibaga loinana achoba crime amani thogdok sing adu da awana taraba Khunja Singhi achumba fangnabagi damak JDSU Assam na lepli amaromda asigumba tamthiba crime tawriba sing asigi mathakta authority na thabak lokhatkadabani amadi matungda asigumba thawong chatharoidabani hairi Nakalamaromda the security force na lona thingkraba lalhalup anigi miyoi amamam phagat pangamkre police ki pauna hai Imphal district ki laimakhong mapal lamlai dagi sapam Sagar Singh atopaming satongba chahi kontra hairiba lalhalup pripak progi active member asi ngarang Sagolmang police station na konba Sagolmang bazar dagi phagat pangamki miyoi ase dagi mobile phone ama recover tawki atopa thogdok amadana lalhalup KCPPWG gi active member Imphal West district ki Sagmai police station na konba loitang khulen maning laikai dagi Nanaw Singh atopaming Kokngang atopaming Bungong chahi ni fumapan haidiba miyoi ase sungarang mahaki mayumdagi security force na phagat ki miyoi ase Imphal gi tongan mafam singda leiba lengaki loisang singdagi senkhai thumkhai tawbada chenabani hairi miyoi ase dagi su mobile phone ama recover tawki faraba lalhalup ani maka mari leinaba police station da sinakre hairi Churachandpur amasung Technopol district tagi security force na masing yamlaba yungang amasung beer sing fagat pangamkre police na phongdorakibagi matung ina Technopol district ki More police station na konba More town da hangba dukan khara da ngarang drive chathabada whiskey bottle chamakun rum bottle nifumathoi wine bottle kunmari vodka bottle tarataret amasung beer bottle marfu fagat pangamki nakalamaromdana Churachandpur district ki Churachandpur town da su Manipur police na ngarang numidang drive chathabada Indian made foreign liquor whiskey bottle chaniga humfutaret Indian made foreign liquor rum bottle humfutra nithoi amasung beer can chama humfu fagat ki fagalaba yungang amasung beer sing adu executive magistrate access personnel amadi paumi singi mamangda manghan takhan ki hairi aroibada maroiba pausing amukha hana pizari Waqf Amendment Act 2025 asi Supreme Court of India da chatuna challenge tawragani haina Khetrigao AC gi MLA Sheikh Nurul Hassan na phongdokre Waqf Amendment Act 2025 asi West Bengal da di chana loi haina state adugi chief minister Mamata Banerjee na phongdokre National Highway 2 da chatliba pochai puba truck singdagi kihan khangalaga sel khaibada chenabani haiba miyoi ama security force na fari amasung athubada yairi poktagi nongpok kaithal manbi fawbagi lambi semjin biyo haiba dimanda pungni funipan gi total shutdown hokre Mata asida bulletin na siloi sinjare Manipur miyam gi punsida khwaidagi hena maru oiba state asigi leba asigi amadi malem gi ipau singi damak Sktv'S news po miteng ta don leibiu loisla kuda punang pum kahna khurumjari